अहानबदा मरुब पाव पिजरे हुरान लक्पो ओइगनि हाइबा गाड़ी तरुक मियोय अहोंगा फागतपा ngamkhre हुरान पोया याबा तौबिगनु अवाबा तागनि हाइना एसपी बोमचाना फोंदोरकले स्टेट असिद ट्राफिक की सना कांगलोन ngaktaba sing ट्राफिक पुलिस ना फागतुना ई सलान ककपगी थबक लेप्तना चथरे अनौब लैंगाक अमा सेमनबा सेंटर दा लुसिंगबा खलकपा लैत्रे हाइना बीजेपी गे मकोक थोंगबा मना फोंदोक्रे मफम कयादा मैरा खोंगचक चतुना कांगलुक की इरांग हाना लैसिलो इमा सिंगा खुनगाकपा सिंगदगी खुलाई खोंगलके हाइबा खोलाव लावख्रे अमदे सेक्युरिटी फोर्स ना चिंग अमसोंग तांपाकी मफम सिंगदा एरिया डोमिनेशन अमदे तोंगान तोंगानबा डिस्ट्रिक्ट सिंगदगे बॉम यावना खुलाई क्यासु फगतपा ngamkhre ममी दोक्सरिबा मणिपुरी पाव मीटिंग ताबिदेबा पुमनामकपो खुरुमजरी पाव संदोंना पिजरी हुरान लक्पा ओइगन हाइबा गाड़ी तरुक मियोय अहोंगा फागतपा ngamkhre हुरान पोया याबा तौबिगनु अवाबा तागनि हाइना एसपी बोमचाना फोंदोरकले अहोंबा गाड़ी ने हाइदुना हुरान पोया यादुना अमदे करिनो कमदौबनो असेंगवा मरी मखों खंगदना गाड़ीबु ओइरबसु अमबु ओइरबसु पोचै लैबा तौबिगनु मदुगी चप चाबा आन गी वायन चेराक फंगनी हुरान गैंग खुपु सिंगे नेटवर्क थुगाइना बहोनाबदा मियामनासु डिस्ट्रिक्ट पुलिस ता मतेंग पांगबियो हाइना एसपी थौबाल डॉक्टर एस इबोमचाना मियामदा अपील तवरकले ngasi nungtil huralakpa oibay haiba district police thawana fagalakpa ngamkraba car ama two wheeler gari macha mangaga loinana minor oiba angang ama yauna mioi ahom sp thawalgi office ta paumi singge mamangda puthokladuna sp thawal dr s ibomchana haikibada tata tipper yauna tongan tongan ba gari macha sing mangkhibagi report district police ta lakpadagi mahaki supervision makhada cdo thawalgi dsp n chadanandana lusinglaga cdo thawalgi dsp of cs DS amasung CDO Thawalgi OC Inspector K Nitaranjan yauna district asigi lilong diary pok na singba SP na makhata na miyamda appeal tawraduna haike miyamna hongle haiduna gari makhong sengna khangdaba posting leiba tawbiganu adugumba huran poya yaduna leiba miyoising adudasu chap chaba logi oiba cherak pinaba lei awafam tagani tongan tongan ba mafam singdagi magi gari huralaga atai atopa mafam singda thaidokna yon ba leiba tawnabage huran ba gang khutpu singe network sen adu soidana police na thugaigani asigumba huran ba sing ase gang khutpu network sen ase thugaiduna muthatna ba honabada miyam nasu police ta mateng pangbiu haina su haike police na su fagalaba gari singdi silver machugi Hyundai i20 car esta higok masugi Activa ama komla machugi Honda Dio ama angobaga komla machuga langba KTM bike ama amubaga angangwa machuga langba NS Pulsar ama amuba machugi Royal Enfield amagani gari thautuna lakpa fagalaba mioi sing aduna lilong ataukhong dagi pusham Azamuluddin chahi kunipan apokba Haji Zamaruddin lilong awang laikai makak mayum Nawaz Khan chahi kulhumdoi apokpa laikhidraba Abdul Salam amade minor angang amagane makhataba mari makhong tidongnabagidamang gari macha mangaga miyoy aniga lilong PS amasung i20 car aduna Yairipok PS ta sinakresu haike ganba gari macha gari asoba even tata dipper babu hurale habagi koi paw yam leibadagi koi kanosi Thawal district police yam alert on leijabani da koi ngarang dagi koi kanna koi gari huran ba gari sing thoropra huram ba gari sing chatpra habasi yengdana mafum famjing da koi chai thokna leijabani ada ngarang maktada koi kano dagi gari boxing da dagi koi i20 ma huran ba gari no chingna ba ma mapuna hundo maga madu ma chen gibani ada emanan tor ma sakki basida koi madu ma selai ba i20 16 color se masima ngame स्टेट असिद ट्राफिक की चना कांगोन ngaktaba sing traffic police na fagatuna e chalan kakpagi thabak leptana chathare traffic police ki paw amage matung ina chahi asigi oina traffic ki chana kangon sing ngaktaba singdagi puna lupa lakh humphuma pan
Galising humputrani toigi I chalan ka ke haire January thada lupa lakh kontra tare galising nifu manga chatret aduga February thagina tang tra taruk phawada lupa lakh kun mathoi lising marfuni thoi ka sahom I chalan ka ke tha asigi tara tare tagi kuni thoi phawba haukiba numit taruk ni asida lupa lakh tara lising nimfu mari gi I chalan ka ke haire Anauba laingak ama semnanaba Centerna lusingba khalakpa leitri haina BJP gi makok thongba mana phongdokre en birena sem pham thadokraba matungda Manipur da housing president rule lairiba asigi mayokta lamdam asigi CSO amade mera paibi ima kayana fendaba kholau kaya ga loinana president rule khudakta lakthoktuna anauba laingak ama nahongna na semnaba akanba demand tawduna khungjang kaya sangsilakliba asiga iroinana en birena laingak Paimin Naramba Minister Amabu Manipur gi anauba se Minister oinaba center na khalakpa laire hariba wafam ase hauzik social media da phongdongna rakli masida thajaba yaba pau amada hariba wafam asida hauzik fawbagi oina de center na asigumba lusingba miyoibu anauba lengak ama semnaba karigumba engage amata pirakpa laitre amade khalakpa su laitre haina BJP Manipur Pradesh ki lusingba amana phongdorakre haire Security Force na singa masong tampaki mapam singda area domination amade thibahum bagi thabak leptana jathari tongan ba district singda ge bom yaung na khulai kya su phagat pangam khre Imphal East district ke Renbong PS ke manung chana leiba Funan Maling village ta thibahum bagi thabak jathabada bom yaung na yamdaba khulai kya phagat pangam khre phagalaba khulai sing ajodi detonator yaudaba 36 hand grenade ani 9mm pistol manga CT05 haina mark toba magazine Piston grip brace block yaw the bus SMG carbine ama 303 gi kapayariba maru manga 7.62 mm AK gi kapayariba maru mari single bore barrel registration number 1667 by 76 ama detonator ani radio set baufeng ama magazine yaw ba countryman machine gun ama .22 gi kapayariba maru ani amadi anti riot sen mangani haire amaromda Security Force na Technopol District ke More PS ke manung chana leiba leibi khunau da thiba humbagi thabak chathabada su khulai kya phagat pangam khre phagalaba khulai sing adudi country mail lathot ama IED nipan pompi cell ahom amade radio set buffing amane haire Social media ki khutang da state police maroi na commando person sing da phone na ki hanba wahai haiduna video thagaluba miyoi ama ngarang Bisnupur district police na fare hairi police ki pau ama gi matungi na faraba miyoi ase Bisnupur district ki thamna pokpi mamang lekai ward number 4 da gini hairi mahak na social media da thagalakpa video adu gi matung inna thijinbagi damakta su moto case ama su Lokhat ke tungda Bisnupur district police amade Manipur police cyber crime ka khusamna dana hairiba miyoi adu phagat pangam khibani wahang pahang sathabada miyoi adu aina tingkrabal lal harup KCP city maitai gi kedarni haire Mayai kaba nisa thingbagi thabak leptana chatharakpaki manung channa Kangpokpi district ki mahimani asigumla bahura lakpa gari sing asi sen khaiba amadi aina yadaba thabak kayada sisinai su hairi makhatana drive asi hanbalaitana chathakigani su hairi Manipur gi sing amasung tampaki mafam sing da security force na area domination amadi thibahum bagi thabak leptana chathari Manipur police control ma thadorok patrol amagi matung ina National Highway 2 Imphal Dimapur amade National Highway Imphal Jiripam lambida lamdamasi gi tangai fadana nomada changraba yadraba pochai puduna lakpa gari
ꯆꯍꯨꯝꯒ ꯁꯨꯞꯅ ꯃꯔꯤ ꯑꯃꯗꯤ ꯆꯅꯤꯒ ꯀꯨꯟꯊ꯭ꯔꯥ ꯃꯔꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 110 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯤꯐꯥ ꯃꯤꯄꯨꯜꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯦꯜ ꯃꯨꯟꯅꯥꯏꯗꯒꯤ ꯍꯔꯥꯎꯊꯦꯟ ꯚꯤꯂꯦꯖꯇ ꯑꯥꯏꯟꯅ ꯌꯥꯗꯅ ꯁꯥꯕ ꯕꯪꯀꯔ ꯑꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ Imphal West District ki Lamsang Police Station na konba Koktruk Makha Laikai Church tage aina thingkraba KCP ibungo ngangom kedar taruk phare hairi pharaba kedar adudagi SBBL nongmai ahum 12 borgi maru kuni thoini hairi nakal amaromda Manipur Police amasung AR gi apunba team na aina thingkraba koirengna lusingba UNLF ki kedar ani phare hairi pharaba kedar ani adudi Wangkem Rohit Singh chahi 19 amasung Thangjam Nongan Singh chahi 19 ni hairi pharaba miyoi animak sen khai ba thungkhai da chainaba miyoi ni haina Manipur Police na thadorakpa cherol na haire makhoi ani dagi mobile phone ani phagat khre haire Manipur Police Department ki Narcotic and Affairs of Borders NFB Manipur SP ki Mejeng Makhada Awareness Campaign Against Drug ki saruk ama oina ngase Khongjom da leiba Toy Football Arena Turf Ground da ngase NFB amadi Samphabi Memorial Club Sapongge Friendly Match ama pangtokre Babu Bazar Kanglup ki irang hana loisilo ima singna khungakpa singdagi khulai khonggalake haikre Manipur da president rule lakraba matung security force singna tampakta lairiba khungakpa sing leptana faba punbagi thabak chatharak padu yaningda phungloktuna waithau kyam sifai haukha amasung thobal kunawgi club 19 ya punbalup ama oiriba maitai community joint coordinating committee na babu bazar da pendaba wakar mifam chathakre hairiba wakar mifam adubu June 18 gi iho amuk hana lakna babaton tawgan Khungakpa sing phaba yaroi lusingba ama khanduna athubada lengak semu Manipur dagi PR athubada lautho haiba thaba placard sing sisinaduna kholau sing laukhi makha tarakpada sathakiba miyamgi pendaba wakar mifam aduga mari lenena maitai community joint coordinating committee gi treasurer KS inaucha amade women wing gi secretary pebam indrani na phongdorakpada khungakpa sing asi kari maramdagi tholakhibano PR gi khudong saba lautuna tampaki khungakpa sing phaba punbagi thabak tawrakliba asi tokpiyo governor na numit 8 ni gi manungda khungakpa sing na pairiba khulai sing tingalakadabani hairiba asi ahanbada khungakpa gi irang asi hana loisinbiu madugi matungda ima singna khungakpa singdagi khulai khunggatuna lengakta khusina jage haiba wafam su thamki hairiba wafam sing adu lengakna puthoktriba phawba khulai thingala u hairiba lengaki wafam asi ima singna Phibam amatada yaba ngamloi loinana lusingba ama khanba ngamdaduna PR lehaliba asi koknanaba athuba matamda lusingba ama khanduna athubada lengak semu PR lokthok halu haiba wafam kaya phongdorakhe Khungakpa karida kaidobadagi tholakhibano haibase ngasi aikhoigi Manipur governor da thamjage mangna hapta amada aikhoigi illegal oiba khulai sing loina pikhalakadabani haiba order ma thoi adu oiba taragadi kuki na aikhoigi thakta ngasi aikhoigi Manipur dagi PR khudakta Manipur dagi PR khudakta athubada seminisa athubada seminisa athubada seminisa athubada seminisa
Manipur thokliba kuki narco terrorist singna satharakliba lal ase loisandringaida khungakpa singphaba yaroi president rules samba yaroi athubada lengak semo haiduna pendabagi kholau kaya lauduna ngarang ahing ima ivel lising kayana khutamara parina khongsa chathakre Thobal District Hairok Assembly Constituency ki manung chanba yaripok maikai gi nongpok thangba sarukta Kamjong Kangpokpi District ki khulkayaga khulun naduna lairiba Fanjakhong Sandrakhong Ningel Leirongtel Malom amasung Kakmayai khulgi maira paibising na punna sendona sathakiba maira gi khongsat aduda khun ngakpa phaba yaroi Manipur da PR thamba yaroi athuba matamda lengak semgadabani Manipur gi apunba gi saktam kaiba yaroi amade Long Live Manipur haiba kholaukya laukhi Kun taruk tagi masing yamlaba mera paibi ima ivel ine idol ite ichan itay mas lising kaya na saruk yaduna khuta mera paiduna magi khuldagi langaduna yaripok kasom lambi paringda laknaraga Horton amasong mayay lekaithen khulgi lamdai bungda pulap pununa kholau kaya lawminaraba matungda khongsat adu loisen ki mairagi khongsat adu da saruk yakibi maira paibi lusingbi ima singna phungdorakibada Ngasi February tang kunithoi asida Leirong Ted Malom Kak Mayai Ningel Chandrakhong Fanjakhong gi Mera Paibi Singna punna sillaga hauzik Manipurda loisinba naidraba lal asigi marakta Manipurda President Rules chalaidakpa ase lebak naibak thibane lengang na ngami haibagi matagum khungang liba icha inai singbu mafam matam yengdana mara leitaba phaba punba yaroi Manipurda gi athuba matamda PR lautholaga lamdam ase Laibak asi kanabagi damak se minister khanduna lengak ama semgadabani haina phongdokhi lamdam asida haibadi Fanjakhong Ningen Chandrakhong Kapayai Leirongden Ningen Malom hariba lamdam asigi maira paibi sing aikoina hauji aduba matam saka Manipur inamdai Fashion designer Baswan Pangamang ki inat ki oiba Fizol Singyawba konung mamang Mahabali lambida leiba Basu Unique Creation ge Baby Wardrobe section ge anawa showroom ama konung mamang Govinda Ziget ki mayok na badangasi ayok pung tara taba matamda Imphal East ke DC Kuman Tem Dainana Rebel Kaktuna hangdokre Tauranga mari leinana Kuman Tem Dainana haikibada ngasi yaifaraba numait asida lamdam asige inat ka mari leinaba Phizet Laitengi showroom ama hangdokpa fangbase aduke matik harawba nungaiba poi Masina saukhatpa nungaiba yaifaba oirasanu haina isorda thongnizari haike Basu Unique Creation gi proprietor Baswan Pangambam na phungdorapagi matung inna creation asi inat kamari leinaba culture identity masak takpa Fizol Sing yokhatningbagi pandamda hangdokpani haike masida angang singi tongan ba Fizol Sing yauri panba yabadi Basu Unique Creation na lamdam asigi irangna supham nomphang khahandraba naha kaya amasu lemna costume design gi training pidona lakle aikoigi inat ki saktam ngakpaga loinana matam gi fashion ga sanaba dress design kya phutok na helungi lamda khusa haiba naha kaya ama senda lambi pinabagi pandamda Basu Unique Creation na honari haina phongdokhi loinana khusa hairaba lamdam asigi phisa besengi achoba thodanga loinana Manipur film industry rasnaba Piron Singh yauri haike angangi amakhtang on mayamgi nungainabagidamagta haidi angangi khudongchanabagidamagta de karma lapa matamda haidi yamna attenba matamdagi oswaidi order tawraga Aroibada maroiba pau amu hana pijari Hural lakpa oigani haiba gari taruka miyoi ahunga faga pangamkre huran poya yaba tawbiganu awaba tagani haina SP bomsana phungdorakle State asida traffic ki sana kanglon ngaktaba sing traffic police na fagatuna I chalan kakpagi thabak leptana chathari Ana walengak ama sem na center na lusingba khalakpa laitri haina BJP ge makok thongba amana phungdokre Mafam kaya da maida khongsa satuna kanglup ki irang hana loisilo ima singna khungakpa singdagi khulai khongolakke haiba kholaw laukre
amadi security force na sing amasung tampaki mafam singda area domination amadi tongan tongan ba district singdage bom yauna khulai kya su phagat pangamkhre Hausi ki oina Mami TV na sandok saba Manipuri pau loisinjare